Ministry of Education ki makada Department of Higher Education order amathokuna Manipur University da History subject ki Head of Department oina thawpuriba Professor Nauram Lokendra Singh Manipur University ge regular Vice Chancellor oina hablakre University asida paikhatliba tongan research program amsong activities sing asi hen afaba mawongda pukhatna hotnaragani haina Manipur University MUG Nauna Khalaba Vice Chancellor VC Professor Nauram Lokendra na phongdorakli MUG Vice Chancellor oina chahi manga natraga masagi chahi humfatara suba fauba Thabak painaba order thorakraba Professor Nauram Lokendra ga unaba amada mahakna hai National Institutional Ranking Framework ki manung channaba Manipur University de chathariba research program sing asi national ki thakta khanghanba changi Manipur University na Central University ki thakta lakraba matung chahi taramanga muk asida infrastructure amadi academic program kaya khumang chauksina lakli Hauzikti National Ranking da University asigi mafam ama kanbangam na bagidamag MU gi top pasaktam ama sagat pa tangay fade masigi manung channa faculty amasung student composition da national character ama pi bhaibasi Central University amagi maru oiba thaudangni hiram asida kharakupna yangsin na bhotnaragani Matang asida University asigi leiriba oja amasung mahiroi singna aikoigi lamdam asigi mayek sengba saktam amasu putokpagi tangay fadabale masi Central University amana utkadaba pandam sing adugi manung chanba amane hairiba pandam asi mapung fana yoba ngamnabagidamag ahen mamiyang changlagani mahakna makata na hai COVID-19 laichat asi mapung fana laksan mangamlaba matungdagidi University asigi chawkhat thaurangda hena mai onsilagani masigidamag Executive Council amasung Academic Council da putoktuna khanagani loinana mathau taba warep lodana paikhat pam thokpa thabak thauram khudingmak paikhat lagani National Education Policy NEP lisingani kungi makada hauzik tamliba subject combination asida ahongba ama purakpaga loinana multidisciplinary gi mayon amada khong thangzilak lagani Masina hana leiramba gyan lausing adu anauba framework amada pusilaktuna miyoybagi wakalon asi hena pakthok chawthok halagani NEP lisingani kun asi chatliba chahi asidagi tapna paikhat pangamnaba Academic Council amasong Board of Studies ka athubada khanaduna chatnana hotnaragani hainasu Professor Nauram Lokendra na makatana phongdokhi National Institutional Ranking Framework asi magi koi parameters khara le parameters sing adu koi hujik yam kanna koi gi oja sing na hujik yam kubna thizali adubu yam important of parameters of tangai phadana fulfill tawdu ya da si kai da Manipur University ki impressions to other stakeholders outside the state aduga inside the state masi yam important ba ko university se kari tori ga ise others perception about university aduna university ki image building ma ko yam darkar le Manipur University amadi Manipur University ki akoi beta le ba ko ki masi tonga state ki ko ki Central University mayam sing even state university mayam sing ase ko ki punjal le hairaga amana ama mateng pamna le hairaga ko academic program sing ase ko si fazana adu masi pukhana na ba phana jagini Cham University da alga Tezpur University da na Nehu da tongan ba sophisticated equipment de using ko na ko ki researchers sing ko ki chhatra sing mayam sing ase ko na thare hairaga akoi na leiba ngam da ba akoi da leite ba yam sing du mona chalaga adum tawjiba du ne aduna siguma makhan gi ko ki consortium haiba tare North East leriba apai Central University sing sigi consortium gumba mas hajar pasi masi yam tangai phadi ni khale